Social media platform singda tabada nuaitaba wahay wata communal oiba video photo Thagatliba Meeoi sing Phagatpa Houragani haina Irang na maram oiduna local body ki Mikhal pangthokdana leiriba asishu Irang nem tharaklabadi Mikhal pangthokna ba thorang tawragani haina Minister Nongtongbam Biren na phongdokre Paumi singdangasi DIPR ki maikeidagi track shoot kentokpagi chips Minister Secretary ta pangthokpa thoromgi manung channa Paumi singa wari watai sanabada Minister Nongtongbam Biren hai Social media platform singda tabada nuaitaba wahay wata sizinaduna pangthada thagatpa Meeoi sing maruoina page ki admin sing Jackson View anti-nation amadi communal oiba maongda social media da community amada thamoi shokadaba wahay hairuba Meeoi sing Phagatpa Hourabani masida sunatana matik chaba chairak fangani Irang asigi marakta MLA minister singi yumda changduna yum mai thaba lanthum huba Meeoi sing Phagatuna FIR panba kaya laikre Makoi sing adu lainga ki thabak tawrakpa matamda khudong chaba phanglakloi amaromda lup kharana mi faraga mi adugi punsi manghanaba sengdok sangjin tawhanbagi video photo kaya social media da thagalakpa sing section bio hai ki paumi sing na hangbo wahang ki paukum piraduna minister hai haujik thokliba irang asina maram oiraga ADC municipality panchayat local body ki Mikhal pangthoktana lakpani Adubu Mikhal tawdrabasu khul leikai singda thabak thorum kaya paikhatli Irang asina nemthare hairaba kanda local body ki Mikhal pangthokna honaragani Meyam gi chathok sasin gi matangda palladuna February 16 dagi Imphal Delhi Imphal paigadaba Indigo gi direct flight ani hengalakpa yana leiri masida sunatana heli service ani amasu atubada mathok tohona bagi thaurak leire kangpokpi amadi cycle gi mafam singda paktakna popi thariba sisu kangpokpi gi SP yauna security force singna mafam kharada popi yantat pahure makata na popi yantatuna mahan takhan bagi thabak chathagi gani haiki Social media da yamna taba nungaitaba wahi wata sinaba pabada nungaitaba wahi wata iraga social media da thagalakba social media si communalization tawna gi tool do moina season rakpa tawba adagi imung manungi yamna immoral oiba mama masa machin manau phamakanda taba yadaba authority dongna nupi angang kainoma khanaba isu social media da wa hangakanda nang nupa du khayara koiba chali ga hayo yamna over toiba yamna uncivilized oiba kayam yamna chawruba kayam yamna lingable lupno khulai paiba kangbu no makhoi da kana authorized to yadu gumba mi gi private life ki hak matla kana moina mayam da khongoi nariba maduna aphabarom da laadi phaba phattabarom da laakanda hauraiba tumi miror isa isu sinde hena maduna color to honbagi pot laiba aduna madu yam nungaite aduna right from today onward YouTuber sing aduga page hangiba Facebook ta karida hangiba mayam be careful discrimination to wiri biduna khangmang maktabagi mi do society ro ya madugi responsibility do madugi Facebook page do madu dai pugudam ne to development ki to social ki to politics ki to whatever yai but me ki personal life da me ki individual character da me ki family ki the assassinate character assassination to bugumba insult to bugumba se yam toine ure madu hayeng farpa kanda yam sathina sokani